Census pangthokpaga mari lainana ngasidagi SK Women's College Nambolda August 15 phauba chathagadaba enumerator amadi supervisor singi training pangthoklingaida JFD students wing na thomjil laktuna Thugaikhre Khongjangloi khara police na phajinkre State asida NRC update tawdringaida census tawba yaroi haina JFD na census boycott tawduna Khongjang changsilingai cherak asida Nambol subdivision gi oina enumerator amadi supervisor singda training pinaba thaurang tawramba aduda JFD gi students wing na training adu Thugaikhibani haidi JFD gi student wing na chathakiba Khongjang aduda college aduda hojik mahairoshingi examination chathariba aduda karigumba makhal amatagi ayetpa piramkhide Khongjangloi sing aduna college asigi conference hall da pangthoknaba thaurang tawriba training aduda changsil laktuna no NRC no census haina thaba placard sing hall aduda napsinke tungda Khongjangloi sing aduna training aduda sarukyaba lakhiba sing hall adugi mapalda thokhallaba matung hall adugi thonglon sinke Khongjangloi sing aduna Khongjang adu chatharamlaba matung college adudagi thorapada Nambol police station gi osina luchingba team ama mafam aduda khonglei thuna changsil laktuna Khongjangloi sing adu phagatkhibani ngasigi Khongjang aduga mari lainana campaign for just and fair delimitation JFD students wingi convener Naurem Wangambana hai Mitop khandoklaba matung census tawbiu haiduna mari leinabasingda matam kayagi mamangdagi takshinduna lakpani adum oinamak lengak asina ngasi phawba lamdam asigi miyamna taliba demand asigi ona tainabada census pangthoknaba thaurang tawriba asi yaningde census tawdringai mamangda NRC hana tawgadabani haina changsiliba Khongjang asida leibak miyamna saugatuna lamdam asigi tungi laibak kalhaurasi haina mahangna makhatana phungdokhi ngasi oja sing bu oigera any profession bu oigera masida maru oiba daita lobiriba mipum khudimangna aikoi gi tangai phadan tawderba yadraba ithaudangni maramdi karigi damakta tungi mirol singi tungi yellow fruit sibu kannaba honaba matamda ngasi sumaina soigiba mayamsina maram oiraga ngasi mangda ireisa fruit sa kya ma waba taminer hayeng matung tarakpata hena soida namagi damakta non corporation movement ama punna mitleba miyam pumna tominasi haidana saugachari loinana Tongan political party singi kenaba laiba taragasu hairiba aikoina sangjaliba ngasi lairiba miyamni hena khangnerabani maram aduna political party na singba kenaba wakhalonduna ma tongana thambiraga ngasi tungi miro sigi jati sibu kannaba honaba matamda punamak thogai lominasi maru oiba aikoi gi tawdaba yadaba thodangni habadu khangminasi